Lakhipur Online Putok Saba May Gitang Taramapan Laibak Pokpa Numit Ki Khomjinba Pao Tabirasi Ahanbada Maruiba Pao Pensioners Welfare Committee Koroi Kandigi Member Oiramba Nongmaitem Gorana Laikidabada Awapa Pongdokre Aimana Silanduna Mitei Singwa Assam Accord Ki Clause 6 Ki Manung Chalhanaba Dabi Tauraduna Silcherda Wakat Mipam Pangthokodori Tangai Padaba Polam Singi Mamal Yang Sinanaba CM na Marilainaba Official Singa Mipam Pangthoktuna Warep Kamaram Lokre Silcher Gi Chiru Kandida Sakhang Damanupa Amagi Inai Taiba Hagsang Amalairamle Tripura Sundari Laisangi Donation Box Thaom Ki Matungda Hangtokre Mireba Ki Jamlaba Senpam Kaya Yauramle Khungangi Library Sing Amasung Masigi Thaudangi Matangda Pangthokpa Awareness Program Ama Awang Setmai da Pangthokre Amasung Jiribamda Tribal Singi Damak Janabhagidari Campaign Haudokre Hauzik Mapung Abapau Tabirasi Pensioners Welfare Committee Koroi Kandigi Member Oiramba Indian Army Gi Electric and Mechanical Engineering Corps Dagi Naik Oina Thabaktagi Pothakraba Kasargi Koroi Kandi Khungangi Nongmaitem Gaura Singhana Manung Matam Chadana Haukiba Me Thagi Chaitha Taramari Sagolchen Nimita Laikhitabada Pensioners Welfare Committee Koroi Kandina Awapa Phongdokpagi Mipamama Committee Asigi President Phanjobam Tapan Kumar Singhana Mipama Poiduna Ngarang Megi Taranipan Number Jamaga Kuntramapan Koroi Kandi LP School da Nungthilgi Pung Ahum Makhai da Pangthokre Mipam da Senior Member Sing Mathang Sidna Paunam Ramon Phanjobam Kamini Ahibam Nabakumar Hizam Temba Amasung Konthouzam Manganjawna Chingbana Laikhidrabagi Maramda Wapam Kaya Pangthokhe Loinana Laikhidrabagi Atmana Lairamlenda Ingna Chikna Lairunaba Minute Amatumina Laiduna Thaunizaki Hainasu Committee Asigi General Secretary Konthouzam Rajuna Thadorakpa Paugi Cherolamada Khangalakle Assam da Leriba Mitei Singbo Assam Accord Ki Clause 6 Ki Manung Chalhanaba Amasung Clause 6 Ki Makhada Phangpham Thokpa Safeguard Sing Amasung Khudongchaba Sing Phanghanabagi Matangda Silcher Gi Khudiram Bose Statue Mamangda Pangthokadaba Wakat Mipam Asida Miyamna Saruk Yabinanaba All Assam Indigenous Meiteis Association Aimagi Secretary na Assam Gi Mitei Miyamda Apil Taurakle Chaliba Me Thagi Tang Kunmapan Irai Nimita Pangthokadoriba Wakat Mipam Asigi Makha Tarakpa Oina Assam Gi Chief Minister Gi Maphamda Wakada Sibu Amukhana Ningsing Hanabagi Damak Memorandum Amasu Pisingani Hairi I Sanjeev Yanjalmam All Assam Indigenous Meitei of Association Gi Secretary Ma Oina Mayamda Paujalma Pijari Lagliba Me Thagi Tang Kunmapan Irai Nimita Pung Taramathoidagi Ona sit-in protest Khudiram Bose ki statue ki mamangda protest ama koi tawjagani loina na reminder memorandum ama Chief Minister of Assam da koi pisanjani maram aduna All Assam Indigenous Meitei of Association aimana sinjariba sit-in protest se pukchel chawa mayam laktuna mifam aduda punna bagi nisingjari mayam upramjari Assam Ki Chief Minister Dr. Himanta Biswa Sarmana Tangai Phadaba Polam Singi Mamal Yengsinbagi Matangda Maruiba Mipam Mangarang Pangthokre Marilainaba Department Singa Official Singa Khana Nainaraba Matungda Polam Singi Mamal Kahena Hengatpa Thinganabagi Warep Kayamaram Lokre Warep Singodagi Manungda District Commissioner na Luchingduna Nimit Marinigi Manungda District Monitoring Committee Gi Mipam Pangthokpa Dukan amasung wholesale dukan singda retail amasung wholesale gi mamal miyamda uhanba DC amasung lalonitiki lupsingi marakta jeol khudingi mifam pangthokpa PM Ujjala Yojana gi beneficiary singi Aadhaar thuna link tawhanba mamal kahena loba singi mathakta commercial license kakpa asina chingba warep singa loinana miyam gi awapa sing kokhananaba sarkar na lepli haina Chief Minister na social media da phongdokre Silcher Gi Chiru Kandigi Lamhang Amada Masakhang Daba Nupa Amagi Inai Taiba Haksang Ama Lairamba Thengnabada Mafam Adugi Miyam Mipaiba Poknakre Ngarang Nungthilda Miyamna Haksang Adu Ubada Tarapur Police da Pau Pipidagi Police Laktuna Haksang Adu Lokotuna Post Mortem Gi Damak Silcher Medical College da Thakre Thaudokasi Hatpa Oigadra Natraga Masana Sijab Oigadra Habidugi Langla Langjin Puthoknanaba Thizinba Haukre Haina Pawasina Makatari
Tripura gi maming leraba Mata Tripura Sundari Laisangi donation box chaurakna thahonggi matungda ngarang ningthokaba numita hangdokpada handakte mireba ki senpham kaya ama phangkhre masigi manungda US dollar Saudi amasung Kuwaiti dinar Nepal gi amasung Bangladesh ki senpham su yauri Gomati District Administration na Laisangi donation box tarataruk hangdoktuna senpham sing adu masing thibagi thabak haukhre Deputy Collector gi luching makhada amasung akanba security gi makhada sel masing thibagi thabak chathariba sida handaki senpham asi masigi mamang tha ahum mamang da phangkiba lakh 13 adudagi hengani haina thajanari Imphal West District ki Awang Sekmai da leiba Ramo Sayabati Memorial Public Library na sinduna Sekmai SC Community Hall da nongmagi oiba Khungangi Library sing amasung masigi thodang haiba hiram sida khanane bagi thorom ama pangthokre haukiba nongmaijing da pangthokiba thorom asida Manipur University ki DLIS ki head amasung Manipur Library Association ki president Professor Charoibam Ibohalna mitunglen hanagi chief librarian Jenim Samsung Rims National Library Awardee Dr. Naurem Giridhari Namipamapu Loinana former Dean School of Humanities MU Dr. Soibam Jiban Kumar Manipur State President BDSA New Delhi Dr. Ras Kumar Gunachandra Dhanamanjuri University ki Associate Professor Dr. Oinam Tombana ikai khamnajaba mithung sing oina tangbal daleng sinki athoi beleng birak pasing amasung library asigi mateng pibirakki basingbu lengyan yantuna ikai khumnaki Maira Chukatuna Thorom Haudoklaba Matung Taramna Okpa Masung Nungi Ubawarolna Public Library Asigi General Secretary Maharambam Chandramani Napiki Lenga ki registration Panglaba Library Asi 10 kraba matamgi manungda Lairik Masing Lising Taret Rom Sure Haina Mahakna Fongdoki Mithunglen gi Warolda Charoibam Ibohalna Public Library Asi Maipakna Chathanaba Mahaki Angamba Mateng Pigani Haiki Ikai Khamnajaba Mithungi Warol Piraduna Dr. Gunachandrana Library Asi Laikhitraba General Secretary gi Apokpa Masung Apokpigi Mingda Lingkhatpa Asi Yamnamak Pokling Nungsiningai ni Amasung Generation Asi gi Mahiroi Singi Yamnamak Kanaraba Khongthang Ama Oigani Haina Achetpa Thajaba Thamki Thauramda Mithungle Namama Leraba Lairik Kharasu Public Library gi General Secretary da Kusinakhe Jiribam ki Deputy Commissioner Krishna Kumar IAS na DC Office ki Conference Hall da ngarang Jana Bhagidari Abhiyan Sabse Dur Sabse Pehle haiba Leibak Sinba Thungna Pangthokpa Information, Education amasung Communication IEC campaign haudokre campaign asigi maroiba pandamdi tribal singi yaifa thaurangi scheme singi matangda miyamda khanghanbani masi megi 19 dagi megi 15 phauba Jiribam ki khungang ahum Sutobegra Butankhal amasung Jarul Pokpi da pangthokani campaign asigi manung chana officer singna kungang singda chatuna health screening camp pangthokpa miyamgi awaba sing kokhanba amasung kanaba phanganba gi wafam sing yauri ngarang haudokpa gi thoromda SDO L Tarajit Singh CMO Dr. Binoy Prasad Sahu Nodal Officer RK Sailesh Singh amasung atei senior official sing sarukjakhe Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Arobada maruoiba paw omukhanna Pensioners Welfare Committee koroi kandigi member oiramba nongmaithem gorana laikidabada awapa phongdokre Aimana Sillanduna Mitei Singwa Assam Accord ki Clause 6 ki manung chalhanaba dabi tawraduna Silcherda wakat mifam pangthokadori Tangai phadaba potlam singi mamal yengsinnanaba CM na marilainaba official singa mifam pangthoktuna warep kamarom lokre Silcher gi chiru kandida sakhangdaba nupa amagi inai teiba haksang ama leiramle Tripura Sundari Laisangi donation box thaom ki matungda hangtokre mireba ki jamlaba senpam kaya yauramle Khungangi Library Sing amasung masigi thaudanggi matangda pangthokpa awareness program ama awang sekmai da pangthokre amasung Jiribamda tribal singi damak jana bhagidari campaign haudokre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare